Arrival is the mirror that shows you how fiercely you can love and how easily you can break. Nong maraktuda khongda phinat amata tongda ihing na hing saraba masaduna chenba ngamboi ngamdaboi tawduna thawai taboi hinglabadi khanna amamba maraktuda lambi uboi udaboi chelakpada khanghaude gari amana thomjilakpadu khonjel thokna amuktang hauna laurami ima wahai siga loinana niko mikap thoklai mama penusu machana laukhibadu taraga pakhatna machagi kagi thongdu thilai penuna thoiba nangbu kaidaurage thong semta hangone nangbo asi hairaga thongdu thilli niko thongdu tapna hangai penu pakhatna kaidaurage thoiba asi hairaga machagi nakta sangshilai niko masadu khara hantoklaga hairi kaishu dawde potharuro asi hairaga thongdu thingjilli machagi nakta pakhatna lakpa penu machagi mawngsida ma wakhal inung nungaijadi adubu kaisu khandaba saraga magi kada changlaga pothanaba tawkhri niko tumthaba yadabagi balcony romda thogla aga thariba single sofa duda phamtharaga wakhal mawon khalli tumthaba su yada ahingduma balcony da phamduna nonganba ngaiduna leikhi matam madi phaduna thamba yadabana ayukki matam yorakli nonganbadagini yaina isau langlibadu thabak tawrabasu chindi lepti breakfast semba loiraga kitchen dagi thokla aga mayai kaduda lepaga manaw nupiga mabungga tanaba kauri dada nanaw lao thenge aishu thabak chatoine o lai sanai bema mabungna khumakpani paukhumdu taraga yai wa makha taramda suktoklaga kitchen lomda amuk jangkhri machina ngangi du taraduna mathakdagi hathu senthari stair kumtharakpadasu mabung amuk thengjinai anidu makoktu nalaga kichalomda changai aniduna changakpada yaina moibani ki breakfast tu phajana semlaga thanambadu uraga anidu yengnaraga nokminai aniduna nokpadu uraga yai sau launa hairi naya singdu higatlaga leirano thabak thengabane aise sasalao wahaidu tabada anidu nokpadu hanjilaga magi mafamda phamnaraga wangang dabida breakfast tu chaba haunai Ricky na breakfast chana machanupi da yenglaga hairi yai nangbu business sida oina mayon chinchida yai mabung da yenglaga ai talle da naw su yawsidi ai yawdrasu yani atenba wahai se hairamaga yai tumin thokki Ricky waga ngangbaga nang haude machana thokibadu yenglaga lehawi tonsu adu mangai macheda tingak yenglaga lehawi ton mabung da yenglaga dada imaga babaga karam kanda yumda lakane haige next month adi thoklakpa yai hai o ado chiche se kai khali zano kai bunu che se sumaina sum leibadi yaroi business ki hairadi chiche na yamna hele aingonda gidi ado chena business tagi mai leikhrise maram amadi leiramni dada aduni aina gyan mamisi kai pen da leirabana khangde ado amaduna kamai toba yari adugi wadu kona khanasi chari du solution machin manaudo chari du solution magi mathau chanakri yai sunga sai ki chandagi thoklakpadagi adum thabak mafam da laklabani mabungna mana tawriba thabak tu makhoi gi hotel dani khangdabagi hotel gi thabak toklaga mamanabi linagi cafe da yauba hapta ma hairaklabani gari du leptana thorakpada cafe du su yaurai gari du park tawramaga manung da changai manung yaurakpaga leiramliba misak tu ubada bitka khangtekti mafam du da thabak tawrba kaubana upai de leita dress sense to phamlom da changi tawbadani tunglom dagi nupa amagi khonjelna yai haina kaurakpadu sor sangna amuktang hondoklaga tapna leithoklaga khommi kai haige darone aina ngairamini somdam da law ahoy ngai hangai ramo hoi haibaga prap senchinkri ngai hak leiraga coffee cup ampa pairaga ronel na phamliba rom du da lai manak yaubaga coffee cup tu
ꯇꯦꯕꯜꯗꯨꯗ ꯊꯝꯃꯒ ꯍꯥꯏꯔꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯗꯥ ꯔꯣꯅꯦꯜ? ꯁꯤꯗ ꯐꯝꯃꯨ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ꯫ ꯌꯥꯅꯤ ꯁꯨꯝ ꯂꯦꯞꯀꯦ꯫ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯅꯪ ꯁꯥꯎꯅꯨ ꯌꯥꯏ꯫ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯩ ꯋꯥꯅꯣ ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯣ? ꯀꯩꯒꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯁꯥꯎꯗꯣꯏꯅꯣ? ꯅꯪ ꯔꯦꯛꯁꯤꯅꯥꯗ ꯁꯥꯎꯅꯨ꯫ ꯃꯥ ꯀꯩꯒ ꯈꯪꯅꯔꯦ ꯍꯥꯏꯅ ꯅꯪꯅ ꯖꯦꯂꯁ ꯀꯥꯕꯁꯨ ꯇꯧꯒꯅꯨ꯫ ꯌꯥꯏ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ ꯑꯗꯨꯒ ꯔꯣꯅꯦꯜꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯗꯨ ꯍꯥꯏꯕꯒꯤꯔꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ? ꯑꯗꯨꯒꯤꯗꯤ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯎꯈꯤꯕ ꯀꯨꯏꯔꯦ꯫ ꯑꯩꯅ ꯅꯪ ꯅꯤꯡꯁꯤꯡꯉꯤꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯈꯟꯕꯒꯤꯅꯤ꯫ ꯑꯗꯨ ꯌꯥꯏ꯫ ꯌꯥꯔꯦ ꯋꯥꯗꯣ ꯑꯗꯥꯏꯗ ꯂꯦꯞꯄꯣ ꯑꯗꯨꯒ ꯅꯪ ꯍꯜꯂꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯛꯀꯅꯨ꯫ ꯀꯩꯒꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯏꯟꯒꯗꯧꯔꯤꯕ? ꯔꯣꯅꯦꯜ ꯀꯦꯐꯦꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯔꯤꯅꯥ ꯊꯥꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯀꯨꯏꯅ ꯆꯠꯍꯟꯗꯦ꯫ ꯔꯤꯡ ꯑꯅꯤꯔꯛ ꯆꯠꯄꯒ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯔꯤꯅꯥ꯫ ꯔꯤꯅꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯖꯔꯛꯏ꯫ ꯀꯩ ꯍꯥꯏꯒꯦꯗ ꯌꯥꯏ? ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯤꯅꯣ? ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯣ ꯗꯥꯌꯥꯏꯗꯤ ꯀꯥꯏꯗ ꯂꯩꯒꯦ? ꯌꯥꯝ ꯂꯥꯡꯕ ꯃꯈꯣꯜ ꯇꯥꯏꯌꯦ꯫ ꯑꯩꯔꯣ ꯊꯕꯛ ꯆꯠꯂꯤ꯫ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒꯗꯧꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯏ꯫ ꯔꯤꯅꯥ ꯉꯁꯥꯏꯗꯒꯤ ꯔꯣꯅꯦꯜꯅ ꯂꯩꯔꯤꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕꯅꯤ꯫ ꯔꯣꯅꯦꯜꯅ ꯇꯧꯔꯤꯁꯤꯡꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯌꯦꯡꯂꯤꯕꯅꯤ ꯑꯣꯏꯗꯕ ꯉꯥꯡꯂꯒ꯫ ꯌꯦꯡꯅ ꯌꯦꯡꯅ ꯀꯦꯐꯦ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯦꯀꯦꯟ 10ꯃꯨꯛ ꯂꯩꯕꯒ ꯌꯥꯏꯗꯣ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯔꯤꯅꯥ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯎꯔꯦ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨ꯫ ꯄꯟꯊꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯅ ꯅꯛꯁꯤꯜꯂꯛꯄꯗ ꯇꯥꯔꯦ ꯌꯥꯏꯒꯤ ꯋꯥꯍꯩꯗꯨ꯫ ꯔꯣꯅꯦꯜꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯃꯥꯅ ꯑꯣꯏꯅ ꯀꯩꯒꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯏꯟꯒꯗꯧꯔꯤꯕ? ꯑꯅꯤꯗꯨ ꯈꯣꯟꯖꯦꯜꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯔꯣꯅꯦꯜ ꯉꯛꯅ ꯔꯤꯅꯥ ꯗꯥꯌꯥꯏꯕꯨ ꯊꯕꯛ ꯆꯠꯂꯤꯅꯦ ꯍꯥꯏꯗꯥꯏ? ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯃꯥꯏ ꯏꯀꯥꯏꯕ ꯑꯁꯨꯛ ꯌꯥꯝ ꯈꯪꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯌꯦꯡꯒꯤ ꯌꯥꯎꯅ ꯌꯦꯡꯕꯅꯤ꯫ ꯄꯥꯝꯕꯤꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯣꯛꯇꯣꯛꯄ ꯌꯥꯗ꯭ꯔꯣ? ꯑꯁꯨꯝ ꯃꯇꯨꯡꯗ ꯏꯟꯅꯔꯤꯁꯦ ꯀꯩ ꯄꯥꯝꯒꯦ ꯅꯪ? ꯑꯩ ꯏꯟꯅꯈꯤꯕ ꯂꯩꯇꯦ꯫ ꯃꯥꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯖꯕꯅꯤ꯫ ꯑꯣꯍꯣ ꯑꯗꯨꯗꯤ ꯃꯤꯅꯥꯏ ꯇꯥꯔꯦ꯫ ꯋꯥ ꯉꯥꯡꯕꯗ ꯈꯤꯇꯪ ꯈꯟꯊꯔꯒ ꯉꯥꯡꯕꯤꯌꯨ꯫ ꯃꯤꯅꯥꯏ ꯍꯥꯏꯕꯨ ꯃꯤꯅꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯀꯣꯐꯤ ꯀꯞꯇꯨ ꯄꯥꯏꯔꯒ ꯌꯥꯏꯒꯤ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯞꯇꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯃꯤ꯫ ꯑꯁꯥꯕꯗꯨꯅ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯃꯃꯥꯏ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯏ꯫ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯗꯦ꯫ ꯏꯃꯥ ꯍꯥꯏꯕ ꯍꯥꯏꯁꯤꯐꯥꯎ ꯍꯥꯏꯗꯦ꯫ ꯃꯇꯧꯗꯨ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯔꯣꯅꯦꯜ ꯋꯥꯍꯩ ꯑꯃꯐꯥꯎ ꯀꯥꯡꯊꯣꯔꯛꯇꯦ꯫ ꯑꯍꯣꯏꯅꯗꯨ ꯃꯌꯥꯝ ꯑꯣꯝꯁꯤꯟꯅꯔꯛꯇ꯭ꯔꯤꯉꯩꯗ ꯔꯤꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯔꯝꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯑꯗ꯭ꯋꯥꯏ ꯑꯅꯛꯄꯗ ꯂꯩꯕ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯄꯨꯅꯕ ꯇꯧꯅꯈꯤ꯫ ꯁꯣꯝꯗꯅ ꯔꯣꯅꯦꯜꯅ ꯔꯤꯅꯥꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯇꯧꯔꯤꯗꯣ? ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯁꯥꯕꯗꯨꯅ ꯃꯤꯒꯤ ꯃꯃꯥꯏꯗꯨꯗ ꯍꯩꯖꯤꯜꯂꯤꯗꯣ꯫ ꯌꯥꯔꯦ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯍꯥꯠꯇꯣꯛꯑꯝꯗ꯭ꯔꯤꯗꯣ꯫ ꯑꯗꯣ ꯐꯖꯅ ꯍꯥꯏꯅꯕꯗꯤ ꯌꯥꯏꯗꯅ꯫ ꯑꯗꯣ ꯀꯔꯤꯒꯤ ꯐꯖꯅ ꯍꯥꯏꯅꯕ? ꯑꯁ ꯌꯥꯔꯦꯁꯦ ꯌꯨꯝꯗ ꯊꯤꯜꯂꯝꯃꯒꯦ꯫ ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗ ꯑꯝꯇ ꯌꯧꯔꯨꯈꯤꯒꯦ꯫ ꯔꯤꯅꯥ ꯈꯨꯗꯣꯝꯕꯤꯗꯨ ꯔꯣꯅꯦꯜꯒꯤ ꯃꯀꯣꯛꯇꯨꯗ ꯏꯜꯂꯒ ꯀꯔꯤꯒꯤ ꯊꯕꯛ? ꯊꯕꯛ ꯆꯠꯄ ꯌꯥꯔꯣꯏ꯫ ꯀꯩ ꯍꯥꯏꯕꯗꯨꯅ? ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ꯫ ꯔꯤꯅꯥꯒꯤ ꯃꯔꯩꯗꯨ ꯃꯈꯥ ꯇꯥꯅ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯍꯣꯏꯁꯦ ꯑꯗꯣ ꯀꯥꯏꯗ ꯆꯠꯁꯦ ꯍꯥꯏꯅꯣ? ꯈꯪꯗꯦ꯫ ꯐꯔꯦ ꯒꯥꯔꯗꯦꯟꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯔꯤꯅꯥ ꯈꯨꯃꯛꯇꯦ꯫ ꯃꯇꯧꯗꯨꯗ ꯋꯥ ꯉꯥꯡꯕ ꯇꯜꯂꯗꯨꯅ ꯃꯥꯁꯨ ꯋꯥ ꯍꯪꯂꯨꯗ꯭ꯔꯦ꯫ ꯄꯨꯡ 3ꯃꯨꯛ ꯇꯥꯔꯛꯄ ꯑꯗ꯭ꯋꯥꯏꯗ ꯌꯥꯏ ꯃꯌꯨꯝꯗ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯉꯁꯤꯗꯤ ꯃꯕꯨꯡ ꯍꯣꯏꯁꯨ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯃꯒ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯟꯅ ꯌꯦꯡꯉꯝꯗ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯀꯥ ꯌꯧꯕꯒ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟ ꯍꯤꯞꯄꯒ ꯂꯩ꯫ ꯃꯕꯨꯡꯁꯨ ꯃꯆꯜ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯆꯜꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯃꯆꯜ ꯍꯤꯞꯄꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯆꯜꯒꯤ ꯅꯥꯛꯇ ꯆꯪꯉꯛꯑꯒ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯆꯜꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯌꯥꯏ ꯃꯕꯨꯡꯅ ꯀꯧꯔꯛꯄꯗꯨꯗ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯕꯨꯡꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯅꯤꯡꯕ ꯈꯪꯖꯤꯟꯕꯒꯤ ꯈꯣꯟꯐꯝꯗ ꯀꯩ ꯍꯥꯏꯒꯦ ꯗꯗꯥ?
Ricky machalgi mamaidu ubada nokmi leiramba maithongdu asawbada olakle. Machalgi mamaidu pakhatna pairaga. Yai, sidi kaidoriba? Ha, kaidorino? Hayo, kana dorino? Yai mabunggi wahai aduna kapningba khangkatlambadu khamba ngamda mitludagi pirang arib akham leita sinthari. Ricky de adum pakhatna. Yai, si, kanano hayo? Yai kapna. SK gi machanupina. Wahaidu hek tabaga Ricky saungna kadagi thokige tawbi. Matawduda Yai mabunggi makhudu pharaga khamai. Dada, nang adumai tawno. Aini hingliba maongse dadana khangiba natro. Dadana adumai na tawradi kuina matam changna honnajarakliba pumnamak ariba tarani. Adumai na tawno dada. Ricky sauningbanadi loirabani adubu machalgi ningba thungaroi khanbada ma asawadu phatharaga tapna machalgi kokta nantharaga. Farisi, ai kem tawraroi. Nangna kapadi dada kamai layo haibano. Asi hairaga mapidu daithokpirai. Tonna nang kapa uradi masu mabukni nungaikiroi. Si, kapa tuoba. Asi hairaga machalbu themjinbirai. Wakaldadi khalli. Sanjoy, nangi na chalmakna aiki ichalda khut thaba. Nangi sumatam yorakini. Haina khallaga khutum singduna laikri. Naha singbu saugatke khanda. Naha singbu manghange khalli. Angakpani miyoibagi wakhal. Mi kaya taadaba maphamni. Asukpa maphamduda yam ka hena chawdaba una saba nana saba yumduda nupa ama makhutta beg ama pairaga yumdu tamna changai. Aikhoina di nupa sikhak leiba oi adubu nupa du changakpada athingba pidana yum manungda changai. Manung changaaga hanadagi khanglabra ka amada changai. Mana changakpada uri nupa ama phammaga leiramidu. Manaktamna changaklaga table aduda mana pairakpa beg tu thammi aduga hairi. Handakti aigi share chawna pigadabani ko. Chingnabadi lehodabra. Khonjal khakni tariba sakti uge phangdi. Mamai mamit loina khumbana uge phangdabani. Nupadu sukhumai. Lehodi. Phari. Adudi pung amagi manungda. Nangi seldo nangi account yorkani. Nupadu no phetawna phagani. Wahai sikhak hairamaga nupadu thokri. Nupadu hek thokibaga nongmai kapkibagi makhona pumnin nilli. Adubu kaduda phamliba nupadudi mong hada tumin phammaga lei. Tanjaduda kagi thongdu saphukanna kauthorei. Aduga nupigi saban manba ama kadudamna changai. Mawongduda pakhatlamba nupadu nupi ama changakpaduda pakhatpagi mahut mi usittabagi minok ama noklai. Aduga nupiduda yenglaga nangna karambano. Nupidu masakti ugi phangba natte. Hayune nangna karambano haiba. Nupidu so nupadudagi tadana. Ai kanano karino khango haiba natte. Khonjalduda nupadu phingna hogatlaga makok noli aduga pakhatna. Ai soikhre ilena. Musi ngaliba maingal marakta khuruk khudak kunduna kina lala tawna. Ai dasingna khangdabani. Amuba machugi aphanba tupi marumdagi usittaba minok ama noklaga. Nang dasingna khangdre. Khangnaba mawngda hayo haibra. Asi hairaga makhuta pairiba nongmaidu nupatugi maraibak chapchana thammi. Nupadu kibana makhonga nikna. Ai haijarage. Aigi thawaidudi kanbiyo. Hayo. Nanda kobani. Magi maming khangba aikhoi ani hom khaptani. Anambana sak khangdaba hairaga khangnabani. Maming asingba haidokhiba miyoi khudingmak hingna amada thamde. Wado haiba loirakpaga khanghaude. Maraibakta thanamba nongmaidu yet thangba saganda khangkap kapsilai. Chainaduna nupadu gyan mangna haithakri. Makholdu hek tabaga mapanda leiramba nupa khara changaaga. Makhoigi mi ahumukti hingna thammi. Hoise kannaba manakta thamu. Asi haina pairamba nongmaidu nupa amada hunjilamlaga thoke tawbaga nupa amana. Adubuche. Chatlambadu lepaga. Kaidoraba? Makhoi khaktanamadi Dr. Dana puba ngamoi. Ataidusu loina sui. Aina hairibadu khaktawramo. Hoi. Asi hairamaga gari lairiba manakta laklaga gari da kakhatlaga tumin phammaga mamit uisilaga sor sangnu hondoi. Somdasu hairambagi matung inna mathau singdu satchat loisilami.
ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯔꯤꯕ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯒꯥꯔꯤꯁꯤꯡꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯑꯦꯂꯦꯅꯥꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯅ ꯃꯌꯥꯏꯗ ꯊꯪꯕꯅꯤ꯫ ꯒꯥꯔꯤꯁꯤꯡꯗꯨ ꯃꯔꯤ ꯃꯔꯤ ꯊꯧꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯇꯧꯕ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗꯦ꯫ ꯃꯇꯝ ꯃꯥꯗꯤ ꯍꯧꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯅꯤꯀꯣ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯁꯥꯎꯅ ꯆꯩꯔꯤ꯫ ꯃꯔꯛꯇꯨꯗ ꯄꯥꯝꯍꯩꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯥꯅ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯅꯤꯀꯣꯅ ꯊꯥꯖꯅ ꯊꯝꯕꯅꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯨꯞ ꯑꯣꯏꯕꯗꯨꯅꯁꯨ ꯍꯦꯟꯅ ꯊꯥꯖꯅ ꯊꯝꯂꯤꯕꯅꯤ꯫ ꯅꯤꯀꯣꯅ ꯏꯟꯀꯝ ꯈꯛ ꯌꯦꯡꯂꯒ ꯇꯧꯒꯗꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯊꯕꯛꯁꯤꯗꯒꯤ ꯄꯣꯊꯥꯈꯤꯕ ꯌꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯝꯍꯩꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯦꯅꯦꯖꯔꯁꯨꯅꯤ꯫ ꯊꯕꯛꯁꯤꯡꯁꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯒ ꯀꯩꯗꯧꯔꯒ ꯂꯩꯔꯤꯅꯣ? ꯍꯟꯗꯛ ꯊꯥꯒꯤ ꯂꯥꯛꯂꯤꯕ ꯗꯦꯠ 18 ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯂꯩꯍꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯦ ꯃꯤꯅ ꯊꯥꯖꯕ ꯊꯅꯝꯕꯗꯨ ꯃꯥꯡꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯃꯨꯛ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯅꯤ ꯈꯪꯕ ꯅꯠꯇꯦ꯫ ꯊꯥꯖꯕꯗꯨ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯗꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯕ ꯈꯨꯗꯤꯡꯃꯛ ꯊꯕꯛꯇꯒꯤ ꯊꯥꯗꯠꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯝꯍꯩꯕ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯍꯨꯁ ꯅꯦꯅꯥ ꯍꯦꯛ ꯇꯥꯏꯗ꯫ ꯍꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯣ꯫ ꯁꯤꯁꯦ ꯅꯐꯝꯗ ꯆꯠꯅꯔꯣ꯫ ꯃꯦꯅꯦꯖꯔꯅ ꯑꯌꯥꯕ ꯍꯦꯛ ꯄꯤꯔꯛꯄꯒ ꯆꯞ ꯆꯞ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯃꯐꯝ ꯃꯐꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯄꯥꯝꯍꯩꯕꯁꯨ ꯃꯥꯒꯤ ꯃꯊꯧꯒꯤ ꯆꯠꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯇꯒꯤ ꯁꯥꯎꯅ ꯊꯣꯛꯂꯛꯑꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯃꯔꯥꯝꯕꯁꯨ ꯈꯪꯂꯦ ꯉꯁꯤꯗꯤ ꯃꯣꯏ ꯌꯥꯝꯕꯨꯡꯆꯥꯁꯦ ꯁꯥꯎꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯃꯥꯁꯨ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯒꯥꯔꯤꯗ ꯀꯥꯔꯒ ꯊꯧꯕ ꯍꯧꯏ꯫ ꯅꯤꯀꯣ ꯃꯔꯥꯝꯕꯗ ꯌꯦꯡꯂꯒ ꯃꯔꯥꯝꯕ ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯨꯡꯆꯥ? ꯌꯥꯝꯕꯨꯡ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ꯫ ꯐꯒꯅꯤ ꯌꯥꯝꯕꯨꯡꯆꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯅꯤꯀꯣ ꯊꯣꯏꯕꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯊꯣꯏꯕ ꯆꯤꯌꯔ ꯑꯃꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯅꯤꯀꯣ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯃꯈꯥꯗ ꯐꯝꯊꯔꯛꯏ꯫ ꯊꯣꯏꯕ ꯋꯥ ꯇꯞꯅ ꯉꯥꯡꯉꯛꯏ꯫ ꯄꯤꯕꯥ꯫ ꯅꯤꯀꯣꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯄꯤꯕꯥꯔꯦꯜ ꯀꯧꯏ꯫ ꯑꯗꯨꯕꯨ ꯃꯤꯃꯥꯡꯗꯗꯤ ꯄꯤꯕꯥꯔꯦꯜ ꯀꯧꯗꯦ꯫ ꯅꯤꯀꯣ ꯍꯥꯏꯅ ꯑꯌꯥꯝꯕꯅ ꯈꯪꯅꯕꯅꯤ꯫ ꯌꯨꯝꯗꯗꯤ ꯃꯌꯥꯝꯕꯅ ꯄꯤꯕꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇꯅ ꯄꯤꯕꯥꯔꯦꯜ ꯍꯥꯏꯅ ꯀꯧꯅꯗꯦ꯫ ꯅꯤꯀꯣ ꯍꯥꯏꯅ ꯀꯧꯅꯩ꯫ ꯄꯤꯕꯥꯔꯦꯜ ꯍꯥꯏꯕꯁꯤꯅ ꯑꯔꯣꯠꯄ ꯃꯤꯡꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕ ꯃꯇꯝꯗ ꯀꯧꯅꯕꯅꯤ꯫ ꯄꯤꯕꯥ ꯃꯌꯥꯝꯕꯅ ꯀꯧꯔꯤꯕꯗꯨ ꯏꯁꯨꯛ ꯁꯨꯛꯊꯕ ꯈꯣꯟꯖꯦꯜꯗ꯫ ꯌꯥꯝꯕ ꯀꯃꯥꯏꯅ ꯇꯧꯔꯦ? ꯈꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯌꯥꯝꯕ ꯄꯤꯕꯥ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯏꯄꯥ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯨ ꯊꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯃꯤꯁꯛꯇꯨꯒ ꯃꯥꯅ ꯊꯤꯔꯤꯕ ꯃꯤꯁꯛꯇꯨꯒ ꯃꯤꯑꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯥ? ꯈꯪꯉꯤ ꯌꯥꯝꯕ꯫ ꯐꯔꯦ ꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯦ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯕꯗꯨ ꯏꯃꯥꯁꯤꯅ ꯍꯥꯏꯔꯛꯇ꯭ꯔꯤꯕ꯭ꯔꯥ? ꯃꯗꯨ ꯑꯩ ꯌꯥꯗꯕ ꯌꯥꯔꯣꯏ ꯄꯤꯕꯥ꯫ ꯑꯗꯨ ꯌꯥꯔꯦ ꯃꯊꯪ ꯊꯥꯒꯤ ꯇꯥꯡ 2 ꯇꯥꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯏꯕ ꯍꯧꯒꯠꯂꯒ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯀꯣ ꯋꯥꯒ ꯉꯥꯡꯕ ꯅꯪꯍꯧꯗꯦ꯫ ꯃꯥꯁꯨ ꯇꯨꯃꯤꯟ ꯊꯣꯛꯂꯛꯑꯒ ꯒꯥꯔꯤꯗꯨ ꯃꯥꯅ ꯑꯣꯏꯅ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯥꯝꯕ ꯇꯣꯏꯂꯦꯠꯇ ꯆꯪꯉꯨꯕꯅꯤ꯫ ꯃꯥꯅꯒ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯁ ꯅꯪꯍꯧꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯖꯣꯝ ꯅꯤꯡꯊꯧꯁꯤ꯫ ꯃꯥꯅ ꯁꯣꯜꯂꯤꯗꯨ ꯀꯤꯆꯟꯗꯒꯤ ꯊꯣꯛꯂꯛꯄ ꯊꯣꯏꯕꯅ ꯇꯥꯔꯗꯨꯅ ꯀꯅꯥꯅ ꯖꯣꯝ ꯅꯤꯡꯊꯧ ꯍꯥꯏꯕ ꯃꯔꯥꯝꯕ? ꯃꯔꯥꯝꯕ ꯇꯨꯡꯗꯨ ꯁꯠ ꯑꯣꯟꯊꯣꯔꯛꯂꯒ ꯑꯁ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯆꯥꯁꯦ ꯒꯥꯔꯤꯁꯦ ꯀꯩꯝ ꯍꯥꯏꯔꯝꯗꯕꯤ ꯊꯧꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ꯫ ꯒꯥꯔꯤ ꯁꯣꯗꯨꯁꯨ ꯑꯩꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯅꯝꯕꯅꯦꯕ꯫ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯉꯣ ꯅꯪ ꯄꯣꯊꯥꯔꯨꯔꯣ꯫ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯅ ꯊꯕꯛ ꯑꯃ ꯊꯥꯈꯤꯕꯅꯤ꯫